ꯊꯃꯣꯏꯅꯨꯡꯒꯤ ꯑꯋꯥꯕ ꯀꯅꯥꯅ ꯈꯪꯕꯤꯗꯦ ꯃꯗꯨꯃꯛ ꯑꯋꯥ ꯆꯩꯅꯥ ꯈꯪꯖꯔꯤꯕ ꯊꯃꯣꯏ ꯑꯗꯨꯅꯇ ꯈꯪꯅꯤ ꯃꯄꯥꯜ ꯊꯣꯡꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯤꯕ ꯃꯍꯥꯛꯁꯨ ꯐꯪꯂꯛꯀꯅꯤ ꯅꯣꯡꯃ ꯁꯣꯏꯗ ꯀꯥꯏꯅ ꯃꯩꯁꯥ ꯑꯗꯣ ꯁꯌꯥ ꯊꯃꯣꯏ ꯁꯣꯛꯅ ꯅꯤꯡꯉꯝꯗ ꯃꯈꯣꯜ ꯊꯣꯛꯇ ꯊꯃꯣꯏꯗ ꯀꯞꯆꯔꯤ ꯄꯤꯕꯤꯔꯝꯂꯦ ꯊꯋꯥꯏ ꯑꯣꯏꯕ ꯅꯍꯥꯛꯅ ꯏꯐꯝꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯗꯥꯛꯐꯝ ꯀꯌꯥ ꯐꯪꯍꯧꯏ ꯆꯩꯅꯥꯗꯤ ꯏꯗꯣꯃꯤꯊꯟ ꯅꯨꯡꯁꯤꯔꯨꯕꯅ ꯅꯍꯥꯛꯄꯨ ꯆꯩꯅꯥꯁꯦ ꯏꯗꯣꯃꯤꯊꯟꯇ ꯈꯪꯖꯕꯅꯦ ꯇꯝꯐꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯞꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯏꯕꯦꯝꯃ ꯁꯌꯥ ꯇꯞꯅ ꯀꯞꯂꯤ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯆꯥꯛꯁꯦ ꯈꯔ ꯆꯥꯅꯕ ꯇꯧꯁꯦ ꯏꯃꯥ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯆꯥꯊꯣꯛꯄꯤꯔꯨꯔꯣ ꯂꯥꯛꯑꯣ ꯆꯥꯅꯤꯡꯗꯕ ꯌꯥꯔꯣꯏꯌꯦ ꯅꯪꯅ ꯆꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯔꯛꯇ꯭ꯔꯤꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯃꯥ ꯑꯩꯁꯦ ꯀꯔꯤꯃꯠꯇ ꯍꯦꯛ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯁꯌꯥ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯇꯥꯗ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯇꯝꯐꯥ ꯃꯆꯥꯅ ꯆꯪꯈꯤꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯍꯧꯏ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯪꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣꯕ ꯏꯃꯥ ꯌꯥꯝꯅ ꯋꯥꯔꯦ ꯏꯆꯥꯅ ꯃꯆꯤ ꯎꯡꯕ ꯎꯔꯒ ꯏꯃꯥ ꯌꯥꯝꯅ ꯋꯥꯏꯌꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯁꯣꯝꯗꯅ ꯊꯥꯅꯤꯜ ꯃꯤꯠꯂꯨ ꯑꯗꯨ ꯏꯔꯥꯆꯦꯟ ꯅꯤꯡꯉꯝꯗꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯌꯥ ꯅꯪ ꯗꯗꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯨ ꯇꯞꯅ ꯂꯥꯞꯊꯣꯔꯛꯏꯀꯣ ꯁꯌꯥ ꯊꯥꯅꯤꯜꯒꯤ ꯃꯃꯥ ꯊꯥꯖꯅ ꯇꯞꯅ ꯃꯆꯥꯗ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯃꯃꯥꯅ ꯀꯧꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯩ ꯊꯥꯖꯅ ꯐꯔꯦ ꯏꯆꯥꯅ ꯈꯨꯝꯅꯤꯡꯗ꯭ꯔꯕꯗꯤ ꯏꯃꯥ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯆꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯊꯥꯅꯤꯜ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯜꯂꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯈꯔ ꯃꯃꯤꯠꯇ ꯎꯔꯛꯏ ꯁꯌꯥꯅ ꯗꯥ ꯑꯣ ꯗꯥꯎ ꯗꯗꯥ ꯊꯥꯅꯤꯜ ꯃꯈꯨꯠ ꯑꯗꯨꯅ ꯅꯨꯡ ꯑꯗꯨ ꯄꯨꯈ꯭ꯔꯤꯗ ꯂꯪꯗꯅ ꯈꯔ ꯇꯞꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯎꯋꯣ ꯀꯩ ꯍꯥꯏꯒꯦ ꯅꯨꯡꯁꯤꯕꯤ ꯑꯁ ꯅꯨꯡꯁꯤꯕꯤ ꯀꯥꯏꯅ ꯊꯥꯅꯤꯜꯁꯨ ꯅꯣꯛꯂꯒ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯨ ꯀꯩ ꯀꯥꯏꯒꯦꯅꯦ ꯅꯨꯡꯁꯤꯕꯤ ꯁꯌꯥꯁꯨ ꯅꯣꯛꯂꯒ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯗꯗꯥꯅ ꯀꯧꯕꯕꯨ ꯑꯗꯨꯅꯦꯕ ꯇꯨꯡꯂꯣꯝꯗꯒꯤ ꯈꯥꯕꯅ ꯀꯩ ꯋꯥꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯣ ꯁꯌꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯩꯅꯣ ꯀꯀꯥ ꯈꯥꯕ ꯃꯤꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯗ ꯐꯔꯛ ꯐꯨꯖꯤꯜꯂꯛꯏꯁꯤꯅ ꯈꯥꯕꯅ ꯀꯔꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯍꯥꯏꯕ ꯑꯉꯥꯡ ꯅꯪꯀꯣ ꯊꯥꯅꯤꯜꯅ ꯀꯩꯅꯣ ꯇꯥꯈꯥꯕ ꯌꯥꯝꯅ ꯂꯤꯡꯉꯤꯅ ꯅꯪꯗꯤ ꯊꯥꯅꯤꯜ ꯁꯌꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯈꯥꯕꯅ ꯂꯥꯎꯔꯛꯏ ꯀꯣꯏꯕꯗꯤ ꯅꯪꯅ ꯀꯣꯏꯖꯧ ꯂꯧꯕꯗꯤ ꯑꯩꯅ ꯂꯧꯒꯦꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯍꯨꯅꯥꯎꯈꯩꯗꯨꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯁꯌꯥꯅ ꯗꯥ ꯊꯥꯅꯤꯜ ꯀꯥ ꯈꯥꯕꯁꯤ ꯃꯤ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯑꯩ ꯑꯝꯇ ꯐꯨꯔꯨꯒꯦ ꯊꯥꯅꯤꯜꯗꯨ ꯇꯞꯅ ꯑꯁ ꯁꯌꯥ ꯑꯁꯤꯒ ꯃꯥꯟꯅꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯑꯁꯤꯒ ꯃꯥꯟꯅꯕ ꯇꯜꯂꯤꯉꯩꯗꯅꯦ ꯃꯥꯅ ꯑꯩ ꯐꯥꯈ꯭ꯔꯗꯤ ꯅꯪ ꯀꯞꯆꯍꯧꯁꯅꯤ ꯀꯩꯒꯤ ꯐꯥꯗꯣꯏꯕ ꯑꯩ ꯂꯩꯁꯤꯗꯤ ꯊꯥꯅꯤꯜ ꯋꯥꯈꯜ ꯇꯥꯔꯛꯏ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯑꯒ ꯃꯆꯤꯜꯗ ꯁꯣꯜꯂꯤ ꯁꯌꯥ ꯑꯩꯁꯦ ꯌꯥꯝꯅ ꯄꯥꯡꯗꯦꯀꯣ ꯑꯩꯒꯤ ꯃꯤꯃꯥꯡꯃꯛꯇꯗ ꯅꯪꯕꯨ ꯊꯥꯅꯤꯜ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯈꯟꯊꯕ ꯇꯧꯗ ꯁꯌꯥꯒꯤ ꯃꯃꯥꯟꯅꯕꯤ ꯁꯤꯟꯊꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯁꯤꯟꯊꯥꯅ ꯍꯜꯂꯣ ꯗꯥ ꯊꯥꯅꯤꯜ ꯊꯥꯅꯤꯜꯅ ꯁꯤꯟꯊꯥ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯀꯔꯤ ꯃꯇꯦꯡꯅꯣ ꯗꯥ ꯊꯥꯅꯤꯜ ꯅꯪꯅ ꯁꯌꯥꯕꯨ ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯨ ꯄ꯭ꯂꯤꯖ ꯁꯤꯟꯊꯥ ꯗꯥ ꯊꯥꯅꯤꯜ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯤꯟꯊꯥꯒꯤ ꯐꯤꯕꯝꯗꯨ ꯗꯥ ꯊꯥꯅꯤꯜꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ प्लीज सिंथा फरेसे अई याब्रा येंगगे थानिल हराउना अदुदि नंग होरेन पुंग अमा स्वाइदा अमता पुथोकपिरो अईगी अरानबा कयादा ngakpiyuna haijage दाथानिल फरेसे का हेना खंजिलुनो अईसु कॉल थमलगे
ꯑꯁꯣꯝꯗꯅ ꯁꯌꯥ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯎꯏꯁꯤꯜꯂꯤ, ꯈꯪꯍꯧꯗ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ꯫ ꯁꯌꯥꯅ, ꯗꯥ ꯊꯥꯅꯤꯜ! ꯈꯥꯕꯅ ꯁꯌꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯀꯟꯅ ꯆꯤꯡꯏ꯫ ꯊꯥꯅꯤꯜꯅ, ꯁꯌꯥ! ꯈꯥꯕꯒꯤ ꯃꯤꯈꯩꯅ ꯊꯥꯅꯤꯜꯕꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯈꯩ ꯐꯨꯕꯤꯔꯤ꯫ ꯊꯥꯅꯤꯜ ꯏꯈꯦꯡꯂꯛꯇꯨꯗ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯁꯌꯥꯕꯨ ꯈꯥꯕꯅ ꯅꯝꯖꯥ ꯅꯝꯊꯦꯡꯅꯕ ꯑꯗꯨ ꯎꯕꯗ ꯈꯥꯡꯕ ꯉꯝꯗ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯈꯥꯕ ꯅꯣꯛꯂꯒ, ꯍꯣꯏ, ꯌꯥꯔꯦ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯂꯤꯁ ꯃꯌꯥꯝꯗꯨꯅ ꯈꯥꯕꯣꯏꯕꯨ ꯐꯥꯖꯤꯜꯂꯤ꯫ ꯇꯝꯐꯥ ꯃꯆꯥꯕꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯕꯦꯝꯃ, ꯁꯌꯥ, ꯁꯤꯟꯊꯥ ꯂꯥꯛꯏꯅꯦ꯫ ꯁꯌꯥ ꯍꯨꯃꯥꯡ ꯃꯌꯥꯝꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯏ, ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯑꯗꯨꯒꯨꯝ ꯑꯃꯨꯛ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯤꯟꯊꯥ ꯇꯞꯅ ꯁꯌꯥꯗ ꯌꯦꯡꯂꯒ, ꯁꯌꯥ! ꯁꯌꯥꯁꯨ ꯇꯞꯅ, ꯇꯥꯏꯌꯦ ꯁꯤꯟꯊꯥ꯫ ꯁꯤꯟꯊꯥ ꯍꯔꯥꯎꯅ, ꯁꯌꯥ, ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ꯫ ꯇꯝꯐꯥꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯁꯌꯥ ꯇꯞꯅ, ꯍꯥꯏꯌꯣ꯫ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ, ꯗꯥ ꯊꯥꯅꯤꯜꯅ ꯋꯥ ꯑꯗꯨ ꯍꯥꯏꯕ ꯐꯥꯎ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯌꯥꯅ, ꯌꯥꯔꯦ ꯁꯤꯟꯊꯥ, ꯃꯥꯒꯤ ꯋꯥ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯀꯅꯨ, ꯄ꯭ꯂꯤꯖ꯫ ꯁꯤꯟꯊꯥꯗꯨ ꯁꯥꯎꯅ, ꯁꯌꯥ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯪ ꯀꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯊꯧꯗꯣꯛ ꯑꯗꯨ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ? ꯗꯥ ꯊꯥꯅꯤꯜꯗꯤ ꯀꯩꯁꯨ ꯃꯔꯥꯜ ꯂꯩꯇꯤꯌꯦ꯫ ꯗꯥ ꯊꯥꯅꯤꯜꯅ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯔꯤꯕꯅꯦ꯫ ꯁꯌꯥꯗꯨ ꯀꯞꯂꯒ, ꯑꯩꯁꯨ ꯗꯥ ꯊꯥꯅꯤꯜꯕꯨ ꯅꯨꯡꯁꯤꯌꯦ ꯁꯤꯟꯊꯥ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯒꯦ ꯍꯥꯏꯕ ꯐꯥꯎꯕꯗ ꯅꯪꯅ ꯌꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯣ? ꯑꯩꯁꯦ ꯂꯩꯈꯥ ꯇꯥꯔꯕꯤꯅꯦ, ꯂꯩꯀꯥꯏ ꯁꯃꯥꯖꯅ ꯏꯟꯊꯣꯛꯄꯤꯔꯕꯤꯅꯦ꯫ ꯁꯌꯥ, ꯂꯩꯈꯥ ꯇꯥꯔꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯁꯦꯡꯂꯕ ꯗꯥ ꯊꯥꯅꯤꯜꯒꯤ ꯄꯨꯟꯁꯤꯕꯨ ꯃꯃꯥꯏ ꯈꯨꯅꯕ ꯊꯣꯛꯀꯅꯤꯌꯦ ꯁꯤꯟꯊꯥ꯫ ꯁꯤꯟꯊꯥꯗꯨ ꯀꯞꯂꯒ, ꯁꯌꯥ, ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯎꯅꯕꯤꯌꯨꯕ, ꯄ꯭ꯂꯤꯖ, ꯐꯅꯃꯛ ꯑꯣꯏꯔꯁꯨ ꯑꯩ ꯅꯪꯒꯤ ꯅꯈꯣꯡ ꯄꯥꯏꯔꯁꯨ ꯄꯥꯏꯖꯒꯦ꯫ ꯐꯔꯦ ꯁꯤꯟꯊꯥ, ꯂꯥꯛꯑꯣ, ꯎꯅꯔꯨꯔꯁꯦ, ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯦ꯫ ꯁꯤꯟꯊꯥ ꯍꯔꯥꯎꯅ, ꯑꯁꯤ ꯍꯥꯏꯔꯒ ꯁꯌꯥꯕꯨ ꯂꯣꯏꯁꯤꯟꯕꯤꯕ ꯂꯣꯏꯔꯒ ꯊꯥꯅꯤꯜꯗ ꯀꯣꯜ ꯇꯧꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯌꯥ ꯑꯃꯗꯤ ꯁꯤꯟꯊꯥ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨ ꯌꯧꯔꯦ꯫ ꯊꯥꯅꯤꯜꯁꯨ ꯍꯥꯟꯅ ꯌꯧꯔꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯟꯊꯥꯅ, ꯆꯪꯉꯣ ꯁꯌꯥ, ꯗꯥ ꯊꯥꯅꯤꯜ ꯂꯩꯔꯦ꯫ ꯁꯌꯥ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ꯫ ꯊꯥꯅꯤꯜꯅ ꯇꯞꯅ, ꯁꯌꯥ, ꯇꯥꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯌꯥ ꯇꯞꯅ ꯐꯝꯃꯤ꯫ ꯊꯥꯅꯤꯜꯅ, ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ? ꯑꯩ ꯀꯅꯥꯕꯨꯁꯨ ꯋꯥꯔꯧꯗꯦ꯫ ꯗꯥꯛꯐꯝ ꯀꯌꯥꯅ ꯌꯨꯝꯂꯕꯤ ꯑꯩꯅ ꯀꯅꯥꯕꯨ ꯋꯥꯔꯧꯒꯅꯤ? ꯊꯥꯅꯤꯜ ꯀꯞꯂꯒ, ꯁꯌꯥ, ꯀꯅꯥꯅ ꯅꯪꯕꯨ ꯗꯥꯛꯐꯝꯅ ꯌꯣꯝꯂꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯤꯌꯦ꯫ ꯗꯥ ꯊꯥꯅꯤꯜ, ꯃꯗꯨ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ, ꯃꯪꯂꯥꯟ ꯑꯣꯏꯈ꯭ꯔꯦ꯫ ꯀꯔꯝꯅ? ꯑꯩ ꯉꯝꯂꯣꯏꯌꯦ ꯁꯌꯥ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ, ꯄ꯭ꯂꯤꯖ, ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯣ? ꯍꯥꯏꯌꯨ ꯁꯌꯥ꯫ ꯁꯌꯥ ꯀꯞꯂꯒ, ꯉꯝꯂꯣꯏꯌꯦ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯊꯥꯅꯤꯜꯁꯨ ꯀꯞꯄꯒ ꯂꯩꯍꯧꯏ, ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯐꯔꯦ, ꯑꯩꯅ ꯂꯥꯜꯂꯨꯕꯒꯤꯅꯤ, ꯑꯩꯇꯒꯤ ꯏꯔꯥꯜꯅꯤ꯫ ꯁꯤꯟꯊꯥꯗꯨ ꯇꯞꯅ, ꯗꯥ ꯊꯥꯅꯤꯜ꯫ ꯊꯥꯅꯤꯜ ꯀꯞꯅꯣꯛ ꯇꯧꯔꯒ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯁꯤꯟꯊꯥ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗ ꯗꯥꯛꯐꯝ ꯑꯃ ꯄꯤꯔꯗꯨꯅ ꯉꯁꯤꯗꯤ ꯊꯃꯣꯏ ꯑꯅꯤꯁꯦ ꯂꯥꯞꯅꯍꯜꯂꯦꯀꯣ꯫